Naga Village Guard Lanbimai Riamaina Tamlamba School na awaba phongdokhrei mahak Saron English High School Longmai None da 2015 batch joy mahana laikhidabada None da leba school mayamna silent prayer tawkhrei mahak ngasi leirol chalagani haide Aranbu pawda Cobra na attack tawba oiram le haida social media singda thaganarakle Kuki militant amadi JTF na Paulana government agency da pibadagi Garang Bitiang None ki Thaudok Thokpa Oiram Lay Bitiang the Lady Naga Village Guard Po NSNIM Amasung ZUFK ni Hana Pau Seran Tunan Security Agency the Piraga attack Tahan Bane Garang ki Thaudok to da Su the Lady Kuki militant amati ZUFZ ki Khut Yaure Hana Rongmai Naga looked up Fongdora Clay Hare Mapamasi Kuki Sing the Yam Naknaba Mapam Oibana Naga Village Guard safety ki damak thamkhibane adubu pau lana pidan attack tahan ke CSO GTC na Village Guard ne haina video proof commander sing da yenghan laba matung gyan tarak padagi Cobra Parsons sing operation mafam adudagi handokre Cobra sing de Village Guard ne hapa khanglam de makhoi da Kuki militant amade JJF na NSNIM amasung JJFK ni hajin baduda attack tawba oiram lay JJF na tawriba mong sida Jelarong CSO Village kaya na yaning labu phongdok narak le makhoi da changjapam pidram basu khangan khre JJF da Jelarong youth kaya na asawa hengan rakre haide Bora Kosina Tinbada Ahlam Sok Lahadi, Garano Tilpung Amarom Tarakpada Kuya Tongi Mapamada non local Bihari Amaga, Ningai Sangdan Robane Haba Nagamapal, Paugai Sangbam Lekaidagi Toksom Ojitse Humputaret Apopolai Kidraba TS Kula Koba Ahlamada, Motiasana Bora Kosina Tilakpada Kokta Sok Lahadi. Kene binangam kai wang matagi nongmai kapsilakhre haide Myanmar da best of Kuki militant group kene bina Tanjabu Panglabadi Landarakpagi Thong Leptana Saturday Garang Sungam Kai Wang Matagi Kuki la Hova Sing na Nongmai Kapsilaktuna Naga Village Guard Singi Matakta attack Taurakre haide Police Tagi Pangba Pauna Hai Myanmar dagi KNB Kuki National Army Burma gi Cadre Singna Lebakingam Kai Wang Matagi Nongmai Kapsilakpagi Thauto Adu Ngarang Nungthil Indo-Myanmar border pillar number 115 Manak Kamjong district ki Sasat police station ki manung sanba namba namasung sanalok turel gi taina form sa hong khunau da thokibane ngarang nungthil pungani rom tabada NBG Naga Village Guard singna khulngak sen bagi lokhatpa section thorang oina makhongna patrolling salingai khanghaudana ngamkhai wang madagi KNB gi kadar singna nomai ron kya kapsilakhe aduma paso pandi yawhodra hade KNB na sathariba nomai ki attack aduda NBG gi maikai tagi di khudhan khide hade Nomai kapada Senaba Fare Hade North Awasagi public place the Nomai kapada Senabani Hyper Kangempali Pankha Ngan Pitong Mamang Dagi Morang Tem Sanjoy Allies Aya Sahi Contrago Doi Kobomi Ama Ngarang police na Fare Hana police control room Gisero Amana Pondora Clay Mongondagi .45 NPB pistol Ama Kapa Yaripamaru Mangayama magazine ga Konana recover Taude Hade Sulapta leramba miyoy amasi de hadi CTPS ki serol amada nahal nungthil pung anigaminini pumangarum tarakpada BT road ki alu gali machinda leiba sulap toilet complex asai kontra mangarum suraba miyoy ama wakhal mangtuna leire habagi paw phangbadagi khudakta sangsinduna miyoy adubu like nanaba rims ki casualty da pukhat ki layang sangadu yobada doctor singna mahako siraga porakle hana khangalakhi haide Taudo Singi Matanga investigation Sathanaba CTPS na unnatural death UT case number 4 of 2026 locally Miyoyasi Food Mangaga in Simari Wangi Mamai Koidanai Masapai Kole Kusuni Hangamapal Masugi T-shirt Ama Amuba Cargo Kongrao Ama Selami Hadi Kanaguma Sing Namatang Tage Ama Pawada Haksang Sibu claim Taura Drabadi Madilenaba authority the Ayaba Lauraga disposed of Kragani Hadi Cockroach Center Party na Prime Minister resign tawgadabani haiduna demand tawrakla hade sahisi May 3 da pangthokiba ahanba Net UG 2026 ki changyeng da question paper leak oikiba wahaudagi Cockroach Center Party na demand tawrakpadagi Union Education Minister Dharmendra Pradhan resign tawkhaba matungda party sigi lusungba Abhijit Tipke na karigama Union lega ra asumba lambida khongdaraktrapati leba sigi naha singna Langasi Sindoklagani Hana Pondora Kibagalana, Prime Minister Narendra Modi, Pomasitagi resign Tauraga Miyanki, influencer Ama Oigatabani Hana Pondo Cray, Abhijit Dipken Wapamasi,
ngarang phongdokladuna hai union lengakna khongjang sangsin khiba mahiroisingbu khudong thiba tahandana bohonagadabani mahiroising asi terrorist natte amasung makhoi leba asigi tunggi yumbini haike Delhi dagi halakpada Chhatrapati Sanbhaji Nagar Airport ta mahana pawmisingda wafam asi phongdokladuna hai net ki wathok ki matangda tha amachumna lebak sinba thongna khongjang sangsinbadagi Dharmendra Pradhan resign tawkhre khongjang asi lorabadina ayhana yumda imai paga unaba phanglagani ayhana yumda halaklibasi numit nifuni rongi matungdani hairaduna lengakna asumba lambida khong thanglakadabani haike grenade jonaba porakpa nupi ani fara hare Police control room ki cherol amada Imphal East ki Andhra PS na koliba Santa Bazar da hand grenade ama yon thokna ba purakibani haibi nupi ani hand grenade ka konana fara hare Faraba sindi Ruhida Begum sahi niputaruk amasung Rohana Begum sahi taranipan kawi makhoi ani lona yadaba moongda khuchukhulai amasung bom sing leiba puthok pusin tawba amasung yonbada chenai haire Bityang da kapna bada naga khungak pa ma laikhidraba matung emergency shutdown da gari sing pankre naga misam taru hatpada chenaba Kuki gi mio sheng phaba gi mohota state nangak pi senbi ba ngamdraba naga khunsing bu ngak seliba naga village volunteer sing gi mathakda operation chatharai haina pendaba madi yanindaba phongdoktuna working committee joint tribe council na emergency shutdown chathaba hokre kudaktagi chatharakhiba emergency shutdown aduna maram oiduna national highway 37 Imphal jiribam lambi da lakpo gari kya barak amasung santi khunau yauna mafam kya da pallaga laikhre emergency shutdown adugi manongda enpoi liangmai rongmai amasung jeme phuruki myoisingna namna khundaba mafam sing phawraga chaliba national highway sing railway amasung national project sing thingjingani haire tanasina sawaladuna National Highway 37 ki oinam long amasung Kambironda miyamna thoklaklaga lambi thingkhibadagi National Highway da gari chathokasin tawbada chawna khudongchadaba mayongna dei JTC ki shutdown asibu sawaladuna maitai amasung Nagano Krisingla Bisnupur khawpum lambi Tongjai Maril ki Thongjaurok thongda phamjanduna lambi thingkhre marasina JTC ki emergency shutdown asina maram oiraga ngarang jiribamdu ki security convoy anina ngak selaga porakwa petroleum amasung pochai porakpa truck chahumlom barak santi khunau amasung mafam kyada pallaga lairi haire more tamu border gi matangda home ministry na high drug trafficking gi khwaidagi maroiba mafam oide haina cross border drug trafficking na India da maroina awang nopok lamdamda asoba singna ba ama oiduna leibaga loinana Manipur gi more amasung Myanmar gi tamuga tainaba mafam Myanmar dagi drugsing pusilakpagi khwaidagi hena maroiba mafam oide haina hawkiba yumsak aisa numita Rajya Sabha da Ministry of Home Affairs na phongdokre Union Minister of State for Home Nityanand Rayan Rajya Sabha da thamkiba aibu pakum amagi matungina hawkiba chahi 2021 dagi 25 phawbada amphetamine tab stimulant sing 80 kilogram lising mariga chatruk kunga taruk amasung heroin kilogram lising ani chatruk yang khani toy phagat ki hairi awano post sing na dead triangle ga naknaba Myanmar ga tainaba mafam sing ihu hobana ningthina selangba cross border network sigin khuthangda lamdam asamda drug ki maroiba lambi oibani habo wafam minister na thamke Dimapur mau ukhur gi mail gi thabak lep kadauri haidi Manipur da hojik oirba security ki phibam amasung handak postal mail mai thakiba thawdo aduna maram oiraga Imphal Dimapur Imphal mau amasung Imphal ukhur gi mail line sing matam kharagi oina suspend tawnaba warep lawde haidi Chief Postmaster General North East Circle dagi pirakpa instruction gi matungina matam kharagi oina Imphal dagi Dimapur mau amasung ukhur gi mail service lep na warep lawkhibane surprise mail khudimaki booking su khudaktagi leplagani hana Superintendent of Post Offices Manipur Division gi achero amana haide Loktak downstream project thupsilagani NTPC dagi mai megawatt chama leigadawri NHPC National Hydroelectric Power Corporation Limited amasung state government anina joint venture oina paikharminarakiba megawatt 66 ki Loktak downstream hydroelectric project asi thupsinaba ngarang state cabinet award lawkhre NTPC National Thermal Power Corporation chalaiba Faraka Super Thermal Power Station dagi megawatt chama amasung SJVN Limited gi mai megawatt jangkhai leibagi ayapasu state cabinet na pi khre hadi
Ngarang Chief Minister Yumnao Khemchan Singh Chia Loroga Manipur Khida Leiba Mahaki Secretariat Office ki Cabinet Hall the Pangthokiba Cabinet ki Mifamaduda Deputy Chief Minister Losi Dikho Art and Culture amasung Tourism ki Minister K.S. Loken Susarugya ke Deputy Chief Minister Nebza ki Gendi Hana ki matagumna video conferencing ki Khutang Sarugya ke State Cabinet na tongan ba department singi apun ba agency taraung putuktuna khanarba matungda agenda ani defer tawkiba natna atai punamak approve tawki haide agenda ani defer tawkiba natna atai punamak approve tawki haide press phongba pawge likhutki batogina mifamada power department gi oina agenda ahum putoke agenda sing adugi manung damaru oina matam sangna Manipur government amasung NSPC ani na punna paikhat menaraga lakpa mai megawatt hopu taru puthokpagi capacity leiriba loktak downstream hydroelectric project asi thinjinaba amadi LDICL Loktak Downstream Hydroelectric Corporation Limited asisu thupsinbada mifamna ayaba piki haide Nakalamramda hojek status da mai awat pa leiriba se menkhanabagi damakta National Thermal Power Corporation na West Bengal gi Murshidabad ta chalairiba Faraka Super Thermal Power Station gi mai megawatt chama leibada cabinet na ayaba piki Government of India amasung Government of Himachal Pradesh na chalaiba SJBN Limited tagi the green sue option of FDRE to Cranes Kimakada Farm and Dispatchable Renewable Energy ki mai megawatt jangkhai leibada su cabinet na ayaba pikre haide Manipur ki mapandagi pusilaklaga miyamna sariba superfine seng matam kuina thamba yanaba chemical sizinarabra hangnarakle Seng liduna thamnaba chemical sizinade hana FCI na di phongdoraklei Seng habisi seng yamna pamba posakne chemical sizinade haba thajade hana Dr. Thoina amuk phongdoraklei Manipur gi labuk singdagi puthokpat makhal kya gi singna stairs da lairiba miyam saba konadabadagi Say Karagi Mamandagi Mapandagi Pusilaklaga Miyamna Sadiba Matam Amada Ayan Sing Haina Sukhana Ramba Superfine Sing Asi Matam Sana Liduna Tambayana Ba Food Corporation of India FCI gi Godown Sing the chemical seasonaduna Tamlabra Havagi Wahang Hangnarakle Miyamna Haksang Yang Nabani Haba Yauna Tongan Maram Singdagi Sing Asikakta Saba Yauna Atupa Mahaulaiba Sing Singda Yan Sinduna Sarakliba Sing Makalasi Kariguma chemical seasonaram labadi Hu Yalaba Sing Saba Oina Toklagadra Habagi Mipaiba Su Pongdorakle Punjab Haryana Odisha Uttar Pradesh Singba State Singi Lomi Singna Putopa Sing Ayamba Manipur Pusilakle Lomi Singna Law Ubamatam the Soup Hodok Yana Toknaba chemical Sing Sizinaba Til Namahandanaba Til Hidakaya Sizinabana Singba Lemhoba chemical residue Singi Matakta Superfine Sing Singasim Sana Liba Yanaba chemical Sizinaram Labadi Kari Toklagadagi Habagi Wahang So Hanarakle Wang Singasagi Paukuma Singba Kangdok Naba Satakipa Investigation Ki Manungsana FCI Manipur Gi Divisional Manager Adani Marili Mauga Corporation Sigi Yai School the Labor Office the Honorable Mahana High Manipur Gi Oina FCI Deki State Langana National Food Security Act Napsagi Makada Takuding Sing Metric Ton Lising Taramathoi Chanipan Yankai Manga Thado A WNP Gi Makada Metric Ton Lising Amagasani Dagi Lising Magasahum Pawba Tha Hum Kodingi Sutado A MDM Gi Makadana Sing Metric Ton Sahum Dagina Satru Pawba Tha Kodingi PD O MSSD Gi Oina E Auction Tawduna Metric Ton Lising Amarom E Auction Tawduna Metric Ton Songada Gi Lising Pawba Thado A Manipur Khaktagi oina FCI dagi tha khudingi seng metric ton lising tara umdoi romdi leptana pusilakle haujukso FCI Manipur da tha hum sizinanaba seng paisinduna thamle seng singasi Manipur yorokpada FCI gi oina lairiba quality control wing na fair average quality check tawi masida sizinaba yataba seng oiramlabadi amu hando e harakhe FCI gi oina thamleba seng singasi koina liduna thamba yanaba chemical sizinaba laite lomi singdagi phau oina lobadagi hauraga moisture gi chang hanjana yenglaga yonbane seng olaba matamda su sek tawe moisture gi sangsa da taramari gi makhada laigadabane seng singasi phajana polish tawtokadabane haiba seng singasi sahi anirom liduna thambada kaiba laite miyamna chemical seasonal haituna mipai bigano karigumba seng du til sangba yarokabadi ka hena tilna chasendringeda prophylactic treatment chathagane pasida malathion deltamethrin kawba hida ama seasonaduna til hatokane tilna ka hena chasen kiba oiragadi curated treatment tawduna aluminum phosphate sizinaduna til hatokane harab treatment singda sizinadaba hidak singasi singda haktengnana
ꯆꯪꯁꯤꯟꯒꯗꯕ ꯅꯠꯇꯦ ꯒ꯭ꯌꯥꯁ ꯑꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏ ꯀꯃꯥꯟꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯂꯩꯔꯕꯗꯤ ꯂꯩꯉꯥꯛꯂꯣꯟꯗ ꯑꯁꯣꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕꯤꯌꯨ, ꯍꯥꯏ ꯀꯃꯥꯟ ꯀꯤꯗꯨꯅ ꯂꯩꯔꯒꯗꯤ ꯂꯩꯉꯥꯛꯂꯣꯟꯗ ꯑꯁꯣꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ RPI ꯑꯥꯊꯥꯋꯥꯂꯦꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯦꯝꯅ ꯑꯅꯧ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯦꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯃꯤꯌꯥꯝꯅ ꯆꯍꯤ 5 ꯃꯇꯝ ꯄꯤꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯏꯟꯇꯔꯦꯁꯇ ꯆꯠꯂꯒꯗꯤ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯅꯠꯇꯦ꯫ ꯃꯍꯦꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯁꯤ ꯃꯍꯦꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯃꯤꯌꯥꯝꯅ ꯆꯍꯤ 5 ꯃꯇꯝ ꯄꯤꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯏꯟꯇꯔꯦꯁꯇ ꯆꯠꯂꯒꯗꯤ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯅꯠꯇꯦ, ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯐꯥꯎꯕ ꯅꯤꯡꯇꯝꯅ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯔꯒꯗꯤ ꯂꯩꯉꯥꯛ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯅꯠꯇꯦ, ꯍꯥꯏ ꯀꯃꯥꯟꯒꯤ ꯂꯩꯉꯥꯛꯅꯤ꯫ ꯆꯍꯤ 3 ꯍꯦꯟꯅ ꯂꯩꯕꯥꯛ ꯃꯩ ꯆꯥꯛꯂꯤꯕꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯦꯞꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤꯈꯜꯂꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯄꯥꯔꯇꯤ ꯑꯃꯒ ꯂꯥꯎꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯈꯜ ꯑꯃꯠꯇꯗ ꯂꯝꯕꯤ ꯁꯣꯔꯣꯛꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯧꯔꯛꯂꯒꯅꯤ꯫ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯇꯥꯠ ꯄꯥꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯄꯪꯊꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ? ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯌꯥꯔꯛꯇꯕ ꯆꯍꯤ 3 ꯍꯦꯜꯂꯕꯅꯤ꯫ IDP ꯂꯤꯁꯤꯡ ꯀꯌꯥ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯊꯝꯂꯛꯂꯦ꯫ ꯕꯣꯠ ꯃꯌꯥꯒꯤ ꯂꯝꯕꯤ ꯀꯣꯏꯂꯥ ꯈꯔ ꯊꯥꯔꯒ ꯗꯦꯕꯂꯞꯃꯦꯟ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯣꯏꯔꯅꯤ꯫ ꯕꯣꯠ ꯍꯥꯏꯕꯁꯤꯗꯤ ꯀꯌꯥꯔꯛ ꯂꯥꯛꯈꯤꯒꯅꯤ? ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯟꯁꯤꯒꯦ? IDPꯁꯤꯡ ꯃꯌꯨꯝꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯍꯟꯁꯤꯒꯦ ꯍꯥꯏꯕꯔꯣꯝꯗ ꯈꯟꯕꯤꯌꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯊꯧꯁꯤꯜꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯁꯤꯔꯦ ꯍꯥꯏꯔꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯣꯀꯣꯛꯆꯨꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯁꯪꯇꯥꯝ ꯕꯥꯞꯇꯤꯁ ꯆꯔꯆꯀꯤ ꯄꯥꯁꯇꯔꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯑꯁꯥꯟꯕ ꯀꯥ ꯊꯝꯕ ꯌꯨꯝ ꯑꯃ ꯅꯟꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯄ ꯅꯪꯈ꯭ꯔꯦ ꯑꯃꯁꯨꯡ ꯊꯧꯗꯣꯛꯁꯤꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯤꯔꯦ ꯑꯃꯗꯤ ꯃꯃꯥ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯏꯁꯇꯔꯟ ꯅꯥꯒꯥꯂꯦꯟ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ ꯃꯣꯀꯣꯛꯆꯨꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯁꯤꯈꯤꯕꯁꯤ ꯑꯁꯥꯟꯕ ꯀꯥ ꯊꯝꯂꯤꯕ ꯌꯨꯝꯒꯤ ꯁꯔꯨꯛ ꯈꯔ ꯅꯟꯁꯤꯟꯈꯤꯕꯗꯒꯤꯅꯤ꯫ ꯃꯃꯥꯁꯨ ꯀꯥ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯇꯤ ꯍꯤꯡꯍꯧꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛꯇ ꯃꯍꯩ ꯇꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫